ꯆꯥꯔꯅꯤ ꯁꯤꯁꯦꯀꯣ ꯕꯣꯇꯜ ꯑꯃꯅꯤ ꯏꯁꯤꯡ ꯄꯨꯕꯒꯤ ꯆꯤꯡꯖꯜꯂꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯩ ꯇꯤꯐꯤꯟ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯍꯥꯞꯄꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯦꯡ ꯂꯧꯏ ꯆꯦꯡꯒꯤ ꯕꯣꯔꯥꯗꯣ ꯑꯗꯨꯝ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯅꯦ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯀꯅꯥꯒꯨꯝꯕꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯁꯨꯝ ꯁꯦꯝꯃꯤꯀꯣ ꯈꯨꯠꯅ ꯍꯩꯖꯕ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯁꯨꯝ ꯍꯩꯖꯕ ꯑꯃ ꯑꯩ ꯁꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩ ꯁꯤꯁꯦ ꯀꯛꯑꯅꯤꯀꯣ ꯁꯤꯁꯦ ꯀꯛꯑꯅꯤ ꯀꯛꯄꯁꯦ ꯑꯩꯒꯤ ꯁ꯭ꯇꯦꯟꯁꯦ ꯌꯥꯗꯗꯅ ꯑꯩ ꯑꯗꯨꯝ ꯈꯨꯠꯅ ꯄꯥꯏꯔꯒ ꯀꯛꯇꯣꯏꯅꯤ ꯁꯤꯗ ꯍꯥꯟꯅ ꯀꯛꯄꯤꯔꯅꯤꯀꯣ ꯁꯤꯗ ꯍꯥꯟꯅ ꯀꯛꯑꯅꯤ ꯑꯗꯣ ꯑꯩ ꯃꯊꯪ ꯌꯦꯡꯖꯔꯒꯦ ꯀꯛꯄ ꯂꯣꯏꯔꯒꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥꯏꯠꯀꯤ ꯀꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯁꯤ ꯃꯇꯥꯏꯁꯤ ꯂꯧꯊꯣꯛꯑꯒ ꯁꯤꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯃꯨꯛ ꯀꯛꯑꯦꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯦꯀꯣ ꯄꯣꯠꯇꯣ ꯁꯦꯝꯕꯗꯗꯤ ꯌꯦꯇꯨꯝꯒ ꯑꯗꯨꯒ ꯌꯦꯇꯨꯝꯅꯦ ꯂꯪꯁꯦ ꯆꯪꯉꯤꯀꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩꯅ ꯁꯦꯝꯃꯛꯄ ꯄꯨꯔꯥ ꯂꯣꯏꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯅꯥꯀꯜ ꯑꯃꯁꯤꯗ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯂꯪꯁꯦ ꯁꯤꯃꯗꯤ ꯑꯩꯅ ꯎꯍꯜꯍꯧꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯒꯤ ꯍꯧꯔꯛꯏꯅꯤꯀꯣ ꯁꯤꯗꯒꯤ ꯍꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯔꯛꯑꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯕꯁꯤꯒꯤ ꯁꯤꯁꯤꯗ ꯑꯗꯨꯝ ꯊꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯥꯎꯔ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯟꯕꯒꯤ ꯋꯥꯅꯤ ꯂꯪꯁꯤꯅ ꯕꯣꯔꯥꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯄꯨꯂꯞ ꯂꯣꯏꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯜꯂꯝꯕꯀꯣ ꯄꯨꯔꯥ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒꯦꯅ ꯑꯗꯣ ꯁꯤ ꯃꯇꯦꯛꯁꯤꯗꯪ ꯑꯣꯏꯅ ꯂꯣꯏꯔꯒ ꯈꯥꯡꯉꯝꯃꯛꯇꯕꯗꯣ ꯌꯦꯡꯍꯟꯅꯤꯡꯕꯅ ꯁꯤꯒꯤ ꯎꯕꯗ ꯐꯖꯕꯁꯤ ꯎꯕꯗꯀꯣ ꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯀꯩ ꯁꯦꯞ ꯇꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯞ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅꯗꯤ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯊꯪꯁꯨ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯁꯤ ꯁꯤꯒꯤ ꯀꯂꯔꯁꯦ ꯍꯥꯞꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯑꯃꯨꯛ ꯍꯥꯞꯄ ꯍꯧꯔꯦ ꯑꯗꯣ ꯍꯥꯞꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯁꯤꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯂꯣꯟꯕ ꯁꯣꯝ ꯅꯥꯀꯟꯁꯨ ꯂꯣꯏꯔꯦ ꯁꯣꯝ ꯅꯥꯀꯟꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯋꯥꯈꯜꯗꯤ ꯁꯤ ꯁꯦꯝꯗꯣꯛꯎꯔꯦ ꯑꯗꯣ ꯈꯤꯇꯪ ꯆꯃꯝꯅꯔꯦ ꯑꯗꯣ ꯁꯤ ꯃꯅꯤꯡꯁꯦ ꯂꯣꯟꯕꯒꯤ ꯁꯨꯃꯥꯏꯅ ꯎꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯂꯥꯏꯅꯤꯡꯁꯦ ꯍꯧꯖꯤꯛ ꯊꯥꯖꯤꯜꯂꯅꯤ ꯊꯥꯖꯤꯜꯂꯒ ꯌꯦꯡꯒꯦ ꯑꯃꯨꯛ ꯃꯊꯪꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯁꯤ ꯂꯥꯏꯅꯤꯡꯗꯣ ꯁꯤ ꯇꯥꯏꯁꯜꯂꯦꯀꯣ ꯁꯤ ꯇꯥꯏꯁꯜꯂꯦ ꯑꯗꯨꯒ ꯁꯤꯁꯨ ꯀꯛꯊꯠꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯁꯤꯁꯨ ꯀꯛꯊꯠꯂꯅꯤꯕꯀꯣ ꯑꯗꯨꯒ ꯀꯛꯊꯠꯂꯒ ꯁꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯒ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯀꯦ ꯇꯧꯔꯤꯅꯦ ꯑꯗꯣ ꯈꯔꯗꯤ ꯇꯥꯔꯛꯇꯧꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯡꯉꯒꯦ ꯃꯊꯪ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯀꯛꯊꯠꯄ ꯂꯣꯏꯔꯦꯀꯣ ꯁꯤ ꯀꯛꯊꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯃꯥꯒꯤ ꯍꯥꯟꯅ ꯄꯥꯜꯍꯧꯔꯁꯤꯀꯣ ꯃꯥꯒꯤ ꯍꯦꯟꯗꯜ ꯀꯣ ꯃꯔꯤ ꯍꯥꯟꯅ ꯄꯥꯜꯍꯧꯔꯁꯤ ꯑꯗꯨꯒ ꯃꯔꯤ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩ ꯑꯣꯏꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯦꯒꯀꯤ ꯃꯔꯤꯁꯦ ꯍꯥꯞꯅꯕ ꯂꯣꯟꯕ ꯂꯣꯏꯔꯦ ꯕꯦꯒ ꯃꯔꯤ ꯍꯥꯞꯄꯁꯦ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯔꯣꯟꯕꯒꯤ ꯁꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯊꯦꯛꯆꯟꯅꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯄꯤꯍꯜꯂꯒ ꯁꯤ ꯇꯥꯏꯗꯣꯏꯅꯦꯕ ꯁꯤ ꯇꯥꯏꯔꯒ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯄꯛꯇꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯇꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩ ꯍꯥꯞꯄꯛꯑꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯔꯤ ꯄꯥꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤ ꯄꯥꯟꯕꯁꯤꯒꯤ ꯁꯤꯁꯦ ꯎꯗꯅꯕ ꯂꯥꯏꯅꯤꯡ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯁꯤꯁꯦ ꯀꯨꯞꯁꯜꯂꯛꯈꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯠꯁꯦ ꯇꯥꯏꯁꯟꯅꯔꯒ ꯁꯤ ꯇꯥꯏꯁꯜꯂ ꯃꯇꯨꯡꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯥꯏꯁꯜꯂꯒ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯄꯨꯔꯥ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯃꯌꯥꯝ ꯃꯔꯤ ꯄꯥꯟꯕꯒꯤꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯏꯅꯤꯡ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗ ꯇꯥꯏꯁꯟꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯦꯟꯁꯨ ꯄꯥꯟꯁꯤꯜꯂꯦ ꯑꯩꯅ ꯆꯦꯟ ꯄꯥꯟꯁꯤꯟꯕ ꯐꯔꯦꯅꯤꯅ ꯆꯦꯟ ꯄꯥꯟꯁꯤꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯇꯥꯏꯁꯜꯂꯒ ꯂꯣꯏꯔꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯏꯁꯦ ꯁꯤ ꯇꯥꯏꯁꯜꯂꯒ ꯂꯣꯏꯔꯅꯤ ꯄꯨꯔꯥ ꯐꯤꯅꯤꯁꯤꯡꯗ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯦꯛ ꯂꯣꯟꯕ ꯂꯣꯏꯔꯦ ꯕꯦꯛꯇꯣ ꯆꯦꯟꯁꯨ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯛꯀꯗ꯭ꯔꯥ ꯈꯟꯕ ꯌꯥꯝ ꯄꯥꯛꯑꯝꯗ꯭ꯔꯦ ꯄꯤꯛꯑꯦ ꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯆꯦꯟꯁꯨ ꯄꯥꯟꯁꯤꯜꯂꯦ ꯆꯦꯟꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯏꯁꯤꯡ ꯋꯥꯇꯔ ꯕꯣꯇꯜꯒ ꯑꯣꯏꯕꯩꯗꯤ ꯆꯞ ꯆꯥꯔꯅꯤ ꯋꯥꯇꯔ ꯕꯣꯇꯜ ꯍꯥꯞꯄꯒ ꯆꯠꯄ ꯈꯣꯠꯄꯒꯤꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯔꯅꯤ ꯁꯤꯁꯦꯀꯣ ꯕꯣꯇꯜ ꯑꯃꯅꯤ ꯏꯁꯤꯡ ꯄꯨꯕꯒꯤ ꯆꯤꯡꯖꯜꯂꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯩ ꯇꯤꯐꯤꯟ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯍꯥꯞꯄꯩꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯔꯅꯤꯀꯣ ꯇꯨꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯨꯝ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯅ ꯈꯔ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯔꯦ
ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯕꯣꯔꯥꯗ ꯂꯦꯝꯅ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨ ꯑꯗꯨꯝ ꯁꯦꯝꯕ ꯁꯥꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ